Hello everyone. Ngasigi oina koi ikigai haiba like sigi aroiba numitni ngasi sina koi gi review tawgi. So aroiba numit sida ai ikigai haiba si kamaina khoina yamna live mongda aina isana koi validate tawba or check tawba ya ta ga. So ai isana hujik tawiba thabak si kayumba ai gi ikigai oibra natraga oidabra haibse khoina yamna laina check tawba ba magi ikigai gi framework am khaglei haibse ngasi thamjaraga khogi haiba like si review tawba ngasi na lotion jaraga ni ko. So haiba framework se khoina khangna bo hona bo matamda ahanbada khoina point mari khak khangba darka tai. So ahanbada khoin khangdu si number 1 aina pamjaba haiba pot amalei punsida aina yamna pamjana tawjaba isai sakpoi gera then sereng thiboi gera the football sanabo egera aina pamjaba haiba amalei then mathanda ahoigi number 2 sina what the world needs haiba haidi sangsar jida ngasi leiba myo mayam sina darka taba kariumba ahoigi need amakhak leigani ko haiba need si number 2 ne then number 3 dana aisi kari toraga pasha phangge haiba pasha phangbe aba posak kari leigeba engonda ko ana pasha phangbe aba haiba ma the walls in a need oiba haiba ma then aina pamjaba haiba ma aduga number 4 sina what you are good at haiba haidi ai si kari da yamna haina jage haiba aina yamna expertise oijaba haiba tare so question mari jele aruna number 1 aina yamna love hai tare aina pamjaba then wall need oiba then pasha phangbe aba aduga number 4 dana ngasagi aina yamna haijaba expertise skill zulai jaw so haiba sigi mari sigi ani gi combination lei ko haiba ani gi combination jina sangsar da khoina tongnariba any profession je simyam ji manungda yawmbe yai so for example khoina aina yamna pamjaba ko aduga ngasagi walls in a unit oiba posak sibo khoina mission haina kawai ngasagi walls in a unit oiba kayumba ma aina su yam pamjana tawjaba haiba sibo khoina mission hai aduge mu walls in a knit oiba aduga aina yamna pamdabagi wa natana ai pasha khara sen phangnaba taw thabak haiba se khoina vocation haiji vocational subject kaina lei myam siko haiji ngasagi khoina khudakta ka yam thuna sen tanbe anaba karumba lambi ma puthokpa auna sen tan ge hai tari myam na darka taw posakti oi tamne puthok tu poche aduga pasha ju phangbe aba posoiba ani ji pullaga na vocation haiba si oi then number 3 da aina yamna skill leijaba ai yamna haijaba jaga aduga aina pasha ju phangbe aba sibuna khuna profession ko aina ju yam haiba aduga sen ju phangbe aba ani ji pullaga na profession hai aduga amu aina yamna pamjaba aduga aina yamna haiju haiba aduega na passion hai auna sigi ngasai na hangiba question mari ji gi matungina question ani ji gi combination jida khoi mayam na tawriba thabak mayam si mari ji gi manungda akhoina ngasi tawriba thabak singji kanamba miyoi kharamna just mission de yangaga thabak tawlei haidi mai sai senju kaimta phajana phangba nataba yamna haibigi wafam ju nataba adu mana pamjaba aduga sangsar jida darka taba then kaimba matamda kanamba kharamna mana ngasai gi yamna passion da pesaju phajana phangdraga ju mana pamjaruba amadi haijaruba matuina sum tawba aduga samas yam kana maidu pesang sami na pirak paju nataba nit yam leibi waju nataba auna simain tawduna akhona any profit akhona tawi ngasi tawi activity khuding chu loi khaidok pe ai sim mari ji manungda mari ji kaino asa hai grade profession then passion mission vocation mari ji mongda amane akhona tongnai myams aduga ikigai haisina kaino hai matamda ngasai hangriba question mari ji gi answer je loi overlap tawba mafam dubu khona ikigai ko aina ngasi tawjariba punsida tawjariba activity ji kaimba aina yamna pamba su oiraba then aina yamna haiba skill leiba adumba phil amazu oiraba activity amazu oiraba audagi amu aingoda mayamna yamna need oiba thabak amazu oiraba sangsar jina hujujik yam require oiba need oiba aduga amu aina madu tawbada sen phangbe aba thabak su oiba adoegadi haiba sigi mari je pulla kanda asagi akhoina masigi aina tawriba thabak sibu aigi ikigai ni haidana akhoina define to yai haidana sigi asagi framework sina palli
aduna ngasai akoi isa dum loi check tawbi ai ai karamba category da chalino ngasai ahambe mari du da chalira natraga mari maksiloi overlap tawraga ai ngasai akoi gi ikigai oiriba posida chalira haibisi akoi yengbi ai hetare loina mako aduna ngasai ai life ta ju sigi like sing ji paro kanda aina hafet sum akoi follow tawraga look back hai tare reflect tawga yeng so aigi life ta ine amla pamjara pusinga sai aigi la yam pamsei si kaino inga sai computer science or website sabs ai pura passion ne hai tare aina class 12 hek loiba matam do dagi ai website se dum isagi hobby oina sare then adui matungda ngasai gi ai engineering tammu sina maram ora kanda ingonda adugi expertise amle haidi matam sida khoina 2000 adai daga even website saba hiba mi ga have si am leiramde matamduda akhoigi the whole kaino sida market sida aduna ngasai ai expertise amadi leirure adubu matamduda di shenung di phangde adubu matamgi matungina ngasai world sida ngasai ai website kumba mayam sigi need thole darka taba mayam am thole then hai je khoina to matamda paisa phangi smaina ga khalla kanda aina ngasai aina chalami ba lambi si okay masi ai ikigai oibjala ga haidana khuna reflect tawe hetarego aduna sumai tona ngasai aina ngasi tawriba every kind of the profession natraga any kind of the skills aina tawriba hairiba activities je loma khoina masi ikigai oibra haibudo khoina hojiki framework se sizinaraga akhoi khudimona check tawi ai haibu wakhalon jai thamaga ngasi gi oina ai matang sida khoigi ikigai gi final review je matang sida loisanjage aduga hayeng dege moi lari ama lokhatchage aduga anybody akhoi video si yengi maratagi any pick up to honing ba like ka su akhoi comment section da dum thambiramo so mayang asigi wendi thank you for watching